Sisi, champuchi khara chasi imai lakke. Yai komba champutu ani ahumlak chaba horokpaga. Ima, ihari chaningdre. Santina, aima, karino ne khraga chasingisi. Chaningde tauraga adum leradine nasadu yaroi. Sisi. Ima, ai horena muk charageba. Ihari bisi. Adugi saru ai yaktu pothage. Santi wa makata rudre. Hoi. Sisi, tapni hip tharo. Yai komba tapni hip thai. As, yari bema. Ai tingarang gito atum ningsingaga leire. Tanu namu. Tauni bema nangama. Jukora may sasadeba. Joyce maki mobile adu ring la ami. Joyce lagliba call adu fatpai katli. Hello? Phone dudagi nupa mana. Kidoy gyujipo, jimbro. Ay manabi hoy galay. Ay nyaglay raga torake. Nupa adu na. Oy fari dudi tamage nang hore loy raga toro. Hoy. Tanu na. Kanano daprim lo. Joyce na. Nate. Atudi kanano. Liu kawe liu ni. Ngasiga numit mapani sure. Wadagi. Maming na liu. Puspa na. Joyce doon sindun hari. Joyce. Haujing na nagori na pasi. Puna kayano. Joyce nga kali aduga hari. Hana di am kuirami. Masing tik amdake. Adu haujikti asida ngaire. Puspa makatara Otayduna kai chakraba. Khara amana nupi koirakpagi toknaba. Khara amana video call wari sana sairakpadagi aina yadabagi. Otay yam kreda. Mi imanabi ataydi macha phawba pakhang phaba yauna krapotni. Puspa na ai nangdi yam tormi chatnina. Tanu namu Joyce dabu nupi miyam koiba nupadi lam Krishna hinidana ado masu lamrada olabane. Siri kaino lamrada gaina amoslera haise. Joyce namu gyan gata zapondeda manangang ni memse. Kaino lisabini kaino koi katabani. Thamoi duda kanamtada bithoktra kalori. Aikoi simini moi nupadana tari nipan mu koi biabro. Nupi koisu kun tramu koi bidi kaisui kai di kaino. Hoi mani koi biyo. Jessica matabak tu puraga. Ari kun tra kai na haye. Nupi nang mangzani. Chalai mangzaba kai ai ngondabu. Noi da chikslo. Puspa na yaristo aduwarido close toxin kroba. Thangjile ekoi sonda batawrage hayeng college tam thengnerase. Jessica na hoy lawani chalase. Tanuga Joyce ga su awatuna hari phasa layuko. Kai chanarige yar law wachi tawle no mo. Jessica na law ai thindoki. Asumna makoi ahum su chatkri. Jessica magi kada changlai aduga mobile adu paikhatli. Adubu khanjanai. Aibu call tawsirane. Amuk pairaktradi. Asne haraga phone adu nakanda muk thami. Aduga phamungda longni hippi wakhalsu mong khali. Somda sunitin thabak loraduna Thoudam da call tawrai. Thoudam kitchen da lerambani magi kadagi phone lakpagi makhol du tabada magi kadaga khalai. Thadoi lagliba call du paigi hek tawbaga miss call lakki. Thoudam tinthaba tawda Nitinda call back amuk thalli. Nitinda kaino call pairaktridi kaida leruge. Thoudam na kitchen da tabak lorabo. 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 Thoudam na kitchen da tabak lorabo
Loidri, injang thakalambani, imada ngihagi ngalamone thanambani. Dating di lorabo. Halapagi ruchabaluraga call tawraisni. Atam pai ko, ay kitchen da muk changlage. Nitin gi phone da number ma waiting changlai. Ay thamage, nang hore luraga tawro. Thadoi lembisu karisu khanda. Adidi ay hore no ni luraga tawrage. Thamage ko didi. Ahoy. Nitin phone adu ka Thadoi lembi kitchen da muk changlai. Lakliba call adu pai khatli Nitin na. Hello. Jessica ngasai call togi khanbaduna hojik pung ani fawba mamitu chapu muklau kai khanduna lei yai kombagi number du da yenglaga lei Jessica na napi mandagum asi harga yai kombagi number du da call tawsili yai komba makhoi mamana ba ahum duga punna conference taduna wachi ngangnaringai Jessica waiting changla ami Jessica yai kombagi waiting leramba duda call adu fatka aduga machinda su soli ai waiting leine maisi nupi wari sani salo Jessica mili manga mung leraga tawrage aduda mung leradi mase nupi soi oidini asi haraga minute manga ngaina phamang duda phone dumaga Jessica hangada chatlaga phone duda muking tawdune chatli yai kombana hoi adudi thamnarsi aisi saksaru kigi imana kauri Jessica machinda soli minute mangari fari hair sore amtanga asi haraga yai kombada call amuk tawsili yai komba chaksaba kumtharaklabani adubu mana makha yaudringai magi kadagi phone gi ring khinglakpaduda amuk magi kada ka khalai yai komba call adu fat oglai hello Jessica lalatawna ai tai yai komba na kuino hoidaibo kisnati as rishori kuino Jessica kedoi havenana call tawraga kuino nang ngang ni mem dubo kedoi call to pai maram hairo Jessica kai haidoino khangdri karino machinda tholapa ma hekta haijilai hoi chaksaraba hange tawani yam luba waga mali wachidi chadri charuge tawani thamagi ko asi haraga call adu fatka Jessica na ai call ga kakhini sala yambungi masinu pase lao noi babung di sa bahuk khrabani nanglak mandabaduda yai kombana khinjawni ma santina sogri amaga kangho amagani charo awada pahiro Jessica na masi amai bi tawraga ngahundradi yaridori asi haraga phaijuktu phaching khatuna phamungdi hipthakri Liona thabro Joshina tai dalio kedori ginangbo sum phami dalio di Puspanamo kainu ikhuskratage speaker do lauthadoro ahibra sum kanano magi wakal khalizani kanagi wakal khalino haise lei mi utpa yam kanba mi ama magi wakal sum khalami jani Joyce su makatar mi do kanano khangzabe yaroidro Leona masana dum khanglumadrona khaliba aidi Tanuna mu kholgado khara hona ai mai ko romance guy se sumaina tawna boire yam pakte bo
Tanuna hariba wadu khara hona haibani loudspeaker ga thabaga Leona su loina tarami. Leona Kaino kunano hujikidaba Puspana Kaino tanu tapna gamu yadro mi loina taramali Joyce lalatawna Ekhai manabi ama somda moisu kana halo tawnari asomda haibani engonda nati Joyce mutami aduga hari Kaino tanu angawi tapna hayo yadro Kanang khangsanege Puspana yarese Hello tabro Tai talio Adu thingi thumna batarse ahing sune davi Tanuna mo Ahima kaino nuni tumina dur haise Puspana tanugi makoktuda kaksina kakhalai Leo su tanuna haribadu taramali Isu ikai noksunokni Hoi thamagi koi good night Joyce su Oi dalio good night Phone da thamna kri Joyce na Kaino tano nang mungorbo ngasai digi ngangli mem dubu kaino ba Kaino aidi sumna sum haibani Puspana yaroi nangina ba ma semdaba su yam gyaroi Aduga maina ne khangzarani romance ke run singdo Joyce su yare ama semse ahi ekta thiraga aduna farani Tanuna mo yare nui dum koine so ai talle yade nange ma semnani ekhoi mem changdana asi harga ahumdu walauna no e ahingi ga kakthokei Joyce gi mamalina na hai e ai Noi ahumbu tumdribro asu thengla sipao Noklamba ahumdu Linana laurpaduda khanglip lepi Joyce na Ima hoi tumage Thenge amuk nolakanu ko tumnaba tawro matam se yadre ne Hoi ma Puspana Chopi Tanuna mo Pungya tarage Joyce magi phone da yengi aduga hai ai khodi wachi ngangli da nungan ki dore baro makhai tare tumna batawse asi harga humdu tumthakri mathangi numitni thadoilembi ayungan hawatuna masamo sendokpa loriduna amamba mahakpu maithiba piramduna malem taibangpan asibu Masek mangan thuk na nga lurage haiduna Korau mahaksu hanglaba atiyada Madom tarak thukli Thadoy lembi korau mahakpu khurimduna thawni jari Thadoy lembi imungda muk changlagduna Magi kada changlai Nakanda layriva phone du tapai katli Aduga Nitilda call tawrai Nitinna Kunano mina nungain tumakansidaba Asi haraga makutu na mon mayadu da lamlaga mamiti pangda lagliba call adu paikatli Thadoilembi na Alo datin agalabo agadri Thengi pung mga heli agalo Tale yamingi Adu ay laikurumba chatuni Datin orin laiki hirporke ko Nitin na Adudi keyboard nirkaduba Thadoilembi su nokpetaw na Aduburo nangayga thungna hanbiyo na isorda nirkaduba Adugi boardudi nidrasoy ko inidi adum thungna do layersidi ang hawbi Aduna taba boardi amta niroidro haise Nini miyam nirakani Adusu datingi Aise yam nuksibagi wani ni ha Thadoilembi nokfetamak tawrai wadi ngangdi Fuzina salo orin yorga pawpiro Ado hogalo thengi aise loisilukige thamagi ko Ngihak tungkige nang loisinjawro Choso Ahoy adudi thamagi ko Asi haraga phone do chupchili Yare matang sadana mililangano thamagi ko
ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯏ꯫ ꯅꯤꯇꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯣꯟꯗꯨꯗ ꯎꯏꯔꯨꯝ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯥꯀꯟꯗ ꯐꯣꯟꯗꯨ ꯊꯝꯂꯒ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯈꯤ꯫